Hi ma'am. Magtada ay viewersing ay supporters ko ikay ko ba sorry ma'am masidi koi cooking gi video mana magjin tharaga ai video ase ai haujarake correction video ngakni ma'am ngani maiti ma'am mot thampiram kasu kai de aduga so biya basum takbiramo ai haujarake deng view salai se yo jangli ngatni salai ma'am si yo janganda laiba jangli ngatni yo makoina to ibi yengse yo sise karigumba akhoi authority na natraga akhoi pale ba akhoi kai hatare ngaksina karigumba makoi je loisin bagi ayaba ga piredi nongthak tagi akhoi thau gum jai da laga na mai brek brek tha ga da makoi je tumna halabu peloye ko makoi je nongthak tagi ayaba piraba lotion gro makoi je lotion bagi matam yaure kan sumana order ga piraba mathak tagi ek thau gi batak badang saisal laga eta koi gi kano to budona ek ta tamthina makoi je olabo makoi je peloy makoi se lak padagi ni koi gi haji manipur da tangdu lai ta da ba me ama kano to ibsi ko yemo masigi video se bi yeng makoi na toropa refugees sing asina satharakpa illegal migrants sing asina immigrants sing asina manipur da sangjala kana toropa lal da maram oi kana koi gi yo mai nung sa pokpa koi gi ipu koi gi ipa saklaba ipu saklaba adum athoi wasing gi koi gi mai nung sa pokpa adum ipu ni mahal no sing ga da ngasigi koi gi peace rally da saru ya ki mahal na saliba mayam sing da mahal pu uru de gi thongna kya ma lak basu koi gi ori bani aduga ungi yengo matangi video si yo ngi yengi yo sanaraga leigaba isa sing ase yo patrabari kyuji na koina sa thara kala da maram bole ka da lawa yo tik kabasi na sino na koina yamna ni shiri to mo sa thara ka jiriga mi to do da maram bole ka da angang sing ase like pa na le da ban do sana da na ngai le da mata na sino na koina sa thara kala da maram bole ka da angang sing ase masih yo si jauh lagi saktam ni sa yo na koina to ko la da maram bole ka na manipur da sigu ma pram ji jauh le ni yo isagi le na pam je ya ji ko nyam ji na to ko se masi yam nusi sana le ba adu gum manipur mani na koina sathar pa lalong patta ba lalong kya da na akoi ge refugee me am pusala padana maram wa kan masi thok ni maru popi political akoi popi cultivation to pa mo mo ya thala pa adu go me am sing adu da ge haro ke bani akoi di pre plan to ga am le me ha se loi ka du me am khangna ra pa ni mama mama to amre ko sing adana yo masi gi posi yo mu tha yo peace rally ko koi di peace rally da koi di nong yaw de da koi di peace rally le ha ka nong ga puthok tana ga to do manipur mutat pa yaroi yo imasingi amasung apon magi atugumba rally ni ngasi sakribe se masi kanana horkibano kanana to holibano rally si kai namga salibano habse nakoi si ga noi nungai bra aduk nungsina na leiramba kanglai pak manipur nakoi patta kharana to bodi asi pibam sina yokibani adu phare cooking ge video nga to ina to khre maru ina aduga makoi na to rodegi koi mai sai isinau singna
ꯑꯗꯨꯒ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯈꯛꯇ ꯅꯠꯇꯦ ꯑꯄꯨꯟꯕ ꯖꯥꯇꯤ ꯃꯌꯥꯝꯁꯨ ꯃꯁꯤꯒꯤ ꯔꯦꯂꯤꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤꯕꯅꯤ, ꯌꯥꯝꯅ ꯎꯈ꯭ꯔꯕꯅꯤ. ꯑꯗꯣ ꯃꯊꯪꯒꯤ ꯀꯂꯦꯛꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯇꯧꯖꯔꯛꯀꯦ. ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯚꯤꯗꯤꯑꯣꯅꯤ. ꯑꯗꯨꯗꯤ ꯍꯧꯖꯔꯒꯦ. ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤꯀꯣ ꯁꯤꯁꯦ. ꯑꯃꯁꯤꯅ ꯑꯗꯨꯝ ꯀꯥꯝꯂꯒ ꯂꯩꯀꯣ, ꯒ꯭ꯔꯤꯟ ꯄꯥꯏꯕ, ꯒ꯭ꯔꯤꯟ ꯕꯦꯂꯨꯟ ꯄꯥꯏꯕ ꯌꯦꯡꯉꯨ, ꯃꯥꯅ ꯇꯧꯔ ꯌꯦꯡꯉꯨ. ꯃꯥꯗꯤ ꯋꯥꯟ ꯇꯥꯏꯝꯗꯅꯤꯀꯣ ꯃꯥ ꯇꯧꯔꯤꯁꯦ. ꯑꯃꯁꯤꯅ ꯑꯗꯨꯝ ꯂꯦꯞꯇꯅꯗꯤ ꯍꯣꯠꯅꯕ, ꯂꯦꯞꯇꯅꯗꯤ ꯍꯣꯠꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯣꯛꯁꯦ ꯍꯥꯔꯠ ꯋꯥꯔꯛꯇꯤ ꯇꯧꯖꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯤꯇꯪ ꯌꯨꯁ ꯇꯧꯕ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯕꯣꯟ ꯄꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯩꯗꯧ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ. ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯇꯧꯒꯦꯔꯥ ꯇꯞꯅ ꯇꯧꯒꯦꯔꯥ ꯃꯥꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯕꯒꯤ ꯚꯦꯂꯨ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯅꯤꯀꯣ ꯑꯩꯅꯁꯨ ꯎꯠꯆꯔꯛꯏꯕꯁꯦ. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ, ꯍꯥꯔꯠ ꯋꯥꯔꯛꯄꯨꯗꯤ ꯍꯥꯔꯠ ꯋꯥꯔꯛ ꯄ꯭ꯂꯁ ꯁ꯭ꯃꯥꯔꯠꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯇꯥꯛꯆꯔꯤꯕꯁꯦ. ꯐꯔꯦ, ꯑꯃꯒ ꯃꯣꯏ ꯇꯧꯖꯔꯛꯀꯦ. ꯂꯦꯠꯁ ꯁꯤ. ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯃ ꯐꯥꯎꯕ ꯐꯪꯗ ꯂꯩꯔꯦ, ꯑꯗꯨꯒ ꯃꯥꯅ ꯑꯅꯤꯒ ꯐꯪꯉꯦ. ꯑꯁ ꯗꯦꯠ 18ꯗ ꯚꯥꯏꯔꯦꯟ, ꯂꯨꯍꯣꯡꯕꯅꯤ. ꯉꯁꯤꯒꯤ ꯑꯁ ꯚꯥꯏꯔꯦꯟꯒꯤꯗꯨꯅꯤꯀꯣ. ꯑꯩ ꯈꯜꯂꯛꯆꯩꯌꯦ ꯕ꯭ꯔꯣ ꯅꯪꯒꯤ ꯂꯥꯏꯐꯁꯦ. ꯄ꯭ꯔꯤꯌꯥ ꯄꯨꯖꯥ ꯁꯅꯥꯎ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯃꯝꯗꯦ, ꯁꯦꯝꯕꯁꯨ ꯁꯤꯟꯐꯝꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯂꯨꯍꯣꯡꯕꯗ ꯀꯩꯅꯣ ꯄꯨꯂꯞ ꯈꯪꯗꯦ. ꯁꯦꯝꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯤꯌꯦ. ꯁꯛꯅꯒ ꯊꯤꯔꯦ. ꯑꯁ ꯆꯦꯈꯥꯏꯔꯦ ꯅꯅꯥꯎꯗꯤ. ꯕ꯭ꯔꯣꯒꯤ ꯂꯥꯏꯐꯇꯣ ꯑꯣꯏꯖꯅꯤꯡꯕꯅꯤ, ꯆꯦꯈꯥꯏꯔꯦ. ꯃꯈꯣꯏꯒꯤ ꯏꯟꯚꯥꯏꯇꯦꯁꯟꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯁꯤꯅ. ꯌꯦꯡꯉꯣ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ. ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯂꯣꯏ ꯌꯥꯏ ꯁꯤꯅꯤ. ꯑꯃ ꯑꯣꯏꯒꯦꯔꯥ, ꯑꯅꯤ ꯑꯣꯏꯒꯦꯔꯥ, 5 ꯑꯣꯏꯒꯦꯔꯥ. ꯑꯗꯣ ꯃꯤꯒꯤ ꯀꯥꯏꯗꯅꯕꯇ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ, ꯀ꯭ꯔꯥꯏꯝ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯁꯤꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯅꯤꯡꯉꯤꯗꯤ ꯁꯤꯗ, ꯑꯇꯣꯞꯄ ꯖꯥꯇꯤꯗ, ꯃꯩꯇꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯃꯌꯨꯝ ꯄꯥꯟꯗꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ 2 ꯑꯣꯏꯒꯦꯔꯥ 3 ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ. ꯁꯤꯅ ꯍꯦꯟꯅ ꯕꯦꯁ ꯑꯣꯏꯌꯦꯕꯀꯣ. ꯁꯤꯗꯤ ꯑꯩꯈꯣই ꯃꯩꯇꯩ ꯃꯁꯤꯡ ꯄꯣꯄꯨꯂꯦꯁꯟꯗ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ. ꯑꯗꯨꯅꯤ ꯑꯩꯅ ꯁꯤꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯦ. ꯃꯁꯤꯁꯤꯗ ꯃꯣꯠ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯒꯗꯤ ꯚꯦꯔꯤ ꯕꯦꯗ. ꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯅꯠꯇꯦ, ꯁꯤꯗꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ. ꯁꯤꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ. ꯑꯗꯣ ꯁꯤꯗ ꯂꯩꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯌꯦꯡꯉꯣ. ꯁꯤꯗ ꯀꯩꯅꯣꯁꯤꯗꯁꯨ ꯌꯥꯎꯔꯦ. ꯗꯦꯠ 18ꯗ ꯄꯨꯂꯞ ꯍꯣꯡꯗꯣꯔꯤꯕꯅꯤꯀꯣ ꯃꯈꯣꯏꯁꯦ. ꯑꯃꯨꯛꯇꯗ ꯃꯐꯝ ꯑꯃꯨꯛꯇꯗ ꯍꯣꯡꯅꯤ ꯍꯥꯏꯔꯦ. ꯑꯗꯨꯒ ꯂꯥꯁꯀꯤ ꯄꯤꯛꯆꯔꯁꯤꯗꯤ ꯌꯦꯡꯉꯣ. ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯆꯍꯤ 10 ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤ나 ꯆꯍꯤ 39ꯅꯤ. ꯍꯥꯏꯕꯗꯤ 2 ꯇꯥꯏꯝꯁꯀꯨꯝꯕꯅꯦꯕ ꯍꯜꯂꯤꯁꯦ. ꯁꯔꯨꯛ 2ꯒꯤ ꯆꯥꯡ ꯍꯜꯂꯦꯕꯀꯣ ꯅꯨꯄꯥꯁꯤꯅ. ꯑꯗꯨꯅꯤ ꯁꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯆꯍꯤ ꯑꯍꯟ ꯈꯥꯏꯗꯦ ꯑꯉꯥꯡ ꯈꯥꯏꯗꯦ. ꯀ꯭ꯔꯥꯏꯝ ꯄꯨꯊꯣꯛꯇ꯭ꯔꯕ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕ ꯕꯦꯁꯅꯤ. ꯑꯩꯒ ꯃꯥꯒ ꯌꯥꯅꯔꯕ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ. ꯌꯥꯝꯕꯨ ꯌꯥꯅꯗ꯭ꯔꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦ. ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ, ꯑꯍꯜ ꯑꯣꯏꯒꯦꯔꯥ, ꯄꯩꯁꯥ ꯐꯅ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯒꯦꯔꯥ. ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠꯇꯤ ꯀꯩꯅꯣ? ꯅꯨꯡꯁꯤꯅꯕ, ꯃꯣꯠ ꯆꯥꯟꯅꯕ. ꯅꯨꯡꯁꯤꯅꯕꯗ ꯆꯍꯤ ꯑꯉꯥꯡ ꯂꯩꯇꯦ, ꯑꯍꯜ ꯂꯩꯇꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯊꯨꯡꯅꯩ. ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟ. ꯑꯗꯨꯅ ꯃꯌꯥꯝ, ꯑꯩꯒꯤ ꯀꯂꯦꯛꯁꯟ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ. ꯃꯊꯪꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯀꯂꯦꯛꯁꯟ ꯚꯤꯗꯤꯑꯣ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ. ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯃꯣꯏ. ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯩ ꯅꯤꯖꯔꯤ. ꯁꯣꯏꯗꯕ ꯂꯥꯛꯄ ꯌꯥꯎꯔꯁꯨ ꯑꯐꯪꯕ ꯃꯌꯥꯝꯕꯅꯤ, ꯃꯅꯥꯎꯅꯤ, ꯃꯆꯥꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯃꯐꯝꯗꯨ ꯊꯝꯖꯔꯒ ꯑꯩꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟ.